up for the future with Quantum University. Write your success story with our new age programs that shall be amongst the top 3 most rewarding careers in India and across the globe in the next decade. One of the reasons why Quantum is a leading private university in India is these world-class partnerships, which makes it stand out among the rest. Good afternoon, Elite TV की टेस्ट ऑफ कार्टून की महाव में ताबिरुसु हम तरंग चरी मरो ngasi फला फंग पाव से सिंगी कार्टून सिंग दा कार्टून निसिना करी हाइनिंग लिबा करी फोनों लिबा वा करी वकल खलन लिबा बदु मियाम दा सनोंगा थमजगे अहन बदे लोखजगे संगाई एक्सप्रेस की ओंथोक पनीदा हासिदा संगाई एक्सप्रेस की ओंथोक पनीदा हारिबा कार्टून से येंबियो याम फजबा कार्टून नि अखोय की हंदक किसिदा मिरेप ओगदबा एमपी ओगदबा मिरे अमा अखोय की पाउमिन इंटरव्यू लौबा वहांग पाउंग तौबनी अददा कुमक वफम दु करी ओगे मैम तामिन से माना हंगबने हंदक की बोट सिदा सारना कारबदी करी करी नो तोबिदो सेना से पाउमिसिना हंगबा अदन सागी मिरे ओरिसिना कुमक पदने करीगुंबा अइन कारबदी अखोय बॉर्डर मैम सी चाइना की ग्रेट वॉल दौना खाजिनगनी पार्लियामेंटा ngangbadi मणिपुर नत्रदी उपाय लेरोयना माइदो फजना चाउना हारमदो आई हजी मिशन सिदा बोट तार तादी अखोय लेरिबा इंडिया का म्यांमार लेनेरिबसी वाल चाइना वाल ना पृथ्वी दा मिंग चलेब अदमाइना अदुगी चांगदुदा चाइना की ग्रेट वाल की टाइप खागनी अदुगा अना चाउना हारमे अदुगा पार्लियामेंट दा वांगांगबदी मणिपुरी नतदी उपाय लेरोयना अना पिरेबो हमदी अखोय याम फजना लोन सी खंगदबा यादे मयाम तौना हिंदी ओइगरा इंग्लिश ओइगरा पार्लियामेंट ब्रोकनब होनबदा अखोय ngangbada मैत्रो ngangbada काइबा किसु लेते ट्रांसलेटर अमना हाइगनी मदु मतम नतम मदुगी टेम्पो दो फंगोइदबा अमु ngangiदा अमना हनबा ngसागी स्पॉन्टेनियस ओइबसु ओइरेदबदि अदुना हुगी इशू सिंग असि यामना फजना पुकतप ngamba सी हजि टीएमसी की मैया मोइत्रा फाउरिसनि दो मा ngakpa यामना सिंग लितबा ओइ तोंगान तोंबा केस तोबा फानबगी मनी लोंद्री की करिगी अदुना तोंगान म थम kan मागी पर्सनालिटी दुनि अदुना हंदा केमिकल सिदी यामा तराई तराई बो ओरोदोरी अदुना मयामना कनाबु करमबदा बोट पिरकांदा अखोय गिबा इशू पुखकदगे करी पुरकदगे हाबसि यामना कुपना खनरम मतुंदा बोट पिनबा अदुगा अखोय हजिक मयाम तोंगान तोंगानबा सोसाइटी एज अ सेक्शन क्या दगी साइड दुनी बोट की पैसा लौबा चकचा हाइजानबा तौदबा मदुना बोट लेपि मयाम जुनी बोट लेप नुपादना करोड़ 10 कुन चादिंग तौना बोट लेपदि मा पैसा तो हंजनबा होनरक तामे दि मा करप्शन तौरानी लोय तौरानी ना तसेंग असेंग मिरेप तो खल कांददी मा सिकी तिंगदना बोट कारगदी मा लेबा के दमदे एलिस खरि तौरकनी यादरे ताम म पाइजनी मथंग ताम दम लोइरे माय करियर दम लोइरे दमने अदुना स्वाइप मतंग सिदनी म्याम ने मथौ ताइसे अदुना अदमाइना मेसेज बिबा अदुना खोयगी हंदक खनगदरिबा कोई एमपी से कमाइना थागदगे करम मिबु थागदगे कनाबु थागदगे करिना फगे सि यामना कुपना खंदबियु हाइदना अदुमा मेसेज अमा पिबा कार्टूनी हाइदना आइगी मैकेदेगे थमजगे मथंग लेसना सना लेबाकी लोइरेदना हाइदना लोइरेदना सिदा खोय म्याम से वरी सानबदनी अखोयगी अदुगा इमा सिंग से अखोयगी सेम की गेट मना हाइबा तारे मैम चबुन थोलेना हौजी अखोय सोशल मीडिया दा कइदा वायरल ओइबदने अदुदा मसागी पाउमिसिंगना चंगागा हंगबने इमा होय मीगा फागिबा यावब्रोना खोयजे मीबा फाबा पुबा तौगांदा अखोय हेक थोमजन लेदनako सेम बंगलो सिंग से अखोय सेम सेक्रेटरी से अदैदा मीगा फागिबा यावरोना इमा मयाम थोलपुदा हंगबने इमा मयाम हाकबने फागिबगी नते बोट नक्सिलकबसिदा वखल तामिननबा उनरुबनी दाना वखल तामिननबा उनरुबनी हाइबसिनि अदुना साइदा अखोय मनुंग कई तौगे दुदि खंगदे अदुबु ओरे अदु ngarangsु अखोय चीफ इलेक्टोरल ऑफिसर ना हाइबदुनी लैरिबा सेम सेक्रेटरी ममांगदा बाउप्रागदा मी पुलिस करिगिनो मदु अखोय इलेक्शन की कोड ऑफ कंडक्ट थुगाइब्रा मदु वायलेट तौब्रा हाइबदु डीयू द यंगसेलली करिंबा वायलेट तौरमगदी मदु आइन की चप चाब एक्शन लौकनी हाइबनी अदुना हौजे परिंगनी ngasi मसिमिति उद्री ngarang nahandagi पुंखलेबसे सिने मरम ओरगा पुनबा हंदरमगदरा हाइबदु अखोय तंबा ngamdri करी मरम की पुलिबनो कमाइन तौरिबनो हाइबदु
ꯆꯤꯞ ꯏꯂꯦꯛꯇꯣꯔꯦꯜ ꯑꯣꯐꯤꯁꯥꯔꯅ ꯌꯦꯡꯁꯤꯟꯅꯤ ꯍꯥꯏꯕꯅꯤꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯅꯤ ꯁꯥꯏꯗ ꯏꯃꯥ ꯏꯕꯦꯜ ꯃꯤ ꯅꯨꯡ ꯐꯥꯕ ꯈꯣꯠꯄ ꯌꯥꯎꯕ꯭ꯔꯥꯅ ꯄꯥꯎꯃꯤꯁꯤꯅ ꯍꯪꯉꯛꯄꯗꯨꯗ ꯑꯣ ꯐꯥꯕꯒꯤ ꯅꯠꯇꯦꯅꯦ ꯚꯣꯠ ꯅꯛꯁꯤꯜꯂꯛꯄꯁꯤꯗꯀꯣ ꯋꯥꯈꯜ ꯇꯥꯃꯤꯟꯅꯅꯕ ꯎꯅꯔꯨꯕꯅꯦꯅ ꯑꯗꯣ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕꯁꯤ ꯀꯔꯤꯅꯣ ꯒꯥꯏꯁꯦ ꯃꯌꯥꯝꯅ ꯍꯪꯕ ꯌꯥꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯐꯦꯛꯇꯨꯅꯤ ꯍꯧꯖꯤꯛ ꯊꯝꯃꯛꯏꯁꯦ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯀꯥꯔꯇꯨꯟꯁꯤꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯛꯄ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯔꯤꯗ ꯃꯣꯏ ꯇꯧꯔꯛꯄꯁꯤ ꯃꯣꯏꯁꯨ ꯀꯣꯛꯁꯦ ꯊꯥꯗꯔ ꯂꯩꯕꯅꯤ ꯀꯔꯤ ꯇꯧꯔꯒ ꯀꯣꯟꯁꯦꯞꯁꯤ ꯀꯩꯅ ꯐꯒꯗꯒꯦ ꯑꯥꯏꯗꯤꯌꯥꯁꯤ ꯀꯃꯥꯏꯅ ꯐꯖꯒꯗꯒꯦ ꯒꯥꯏꯁꯤ ꯇꯧꯔꯛꯄꯁꯤ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯕꯗꯨꯅꯤ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦꯁꯤꯗ ꯌꯦꯡꯕꯤꯌꯨ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯚꯣꯠꯀꯤ ꯀꯔꯤ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯀꯥꯔꯇꯨꯅꯤꯁꯁꯤꯡꯁꯨ ꯈꯨꯠꯁꯦ ꯑꯗꯨꯝ ꯚꯣꯠ ꯃꯌꯥꯅ ꯚꯣꯠꯇ ꯊꯥꯕ ꯃꯇꯝꯗ ꯂꯥꯟꯒꯤ ꯑꯃꯨꯛ ꯊꯥꯔꯝꯕ ꯍꯧꯖꯤꯛ ꯂꯥꯟ ꯂꯦꯞꯈ꯭ꯔꯦ ꯂꯥꯟ ꯀꯃꯥꯏꯅ ꯂꯦꯞꯄꯤꯅꯣ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯄꯥꯏꯕ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯂꯦꯞꯍꯟꯅꯤꯡꯕ ꯃꯇꯝꯗ ꯂꯦꯞꯍꯟꯕ ꯉꯝꯃꯤ ꯍꯧꯍꯟꯅꯤꯡꯕ ꯃꯇꯝꯗ ꯍꯧꯔꯛꯄ ꯉꯝꯃꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯄꯥꯏꯕ ꯌꯥꯎꯕ꯭ꯔꯥ ꯀꯥꯏꯁꯤ ꯍꯧꯖꯤꯛ ꯀꯟꯅ ꯊꯤꯒꯠꯅꯔꯤꯕ ꯃꯌꯥꯝꯅꯤ ꯑꯗꯩꯗ ꯁ꯭ꯋꯥꯏꯗ ꯚꯣꯠꯀꯤ ꯃꯇꯥꯡ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗꯩꯗ ꯃꯥꯅ ꯅꯨꯄꯤ ꯑꯃꯁꯤꯅ ꯍꯥꯏꯕꯗꯤ ꯏꯆꯦ ꯚꯣꯠꯀꯤ ꯋꯥꯔꯤ ꯇꯧꯔꯨꯅꯨꯀꯣ ꯁ꯭ꯋꯥꯏꯗꯅ ꯍꯥꯏꯕꯗꯨꯗ ꯑꯃꯁꯤꯅ ꯍꯩ ꯅꯆꯦꯗꯤꯅꯦ ꯁꯥꯎꯕ ꯊꯦꯝꯕꯗꯅꯦ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯑꯃ ꯊꯤꯜꯂꯛꯑꯝꯃꯦꯌꯦ ꯍꯥꯏꯅ ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯃꯌꯥꯝ ꯁꯥꯎꯅꯕ ꯍꯧꯖꯤꯛ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯑꯃ ꯅꯨꯄꯤ ꯂꯨꯞ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯨꯅꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎꯗ ꯃꯤ 200ꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯌꯥꯝꯁꯤꯗꯩꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕꯁꯤ ꯀꯔꯤꯅꯣ ꯚꯣꯠꯁꯦ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡ ꯂꯃꯟ ꯁꯤꯡꯂꯝꯂꯣꯏ ꯀꯥꯏꯅ ꯁꯛꯇꯅ ꯈꯣꯠꯇꯅ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯀꯪꯂꯩ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯀꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯏꯆꯥꯁꯤꯡꯗꯃꯛꯇ ꯃꯥꯡ ꯊꯥꯅ ꯁꯤꯅꯤ ꯀꯥꯏꯅ ꯂꯥꯎꯔꯝꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯆꯨꯒꯤ ꯂꯦꯡꯌꯥꯟ ꯌꯥꯜꯂꯀꯥꯟꯗ ꯊꯣꯛꯂꯛꯄꯒꯤ ꯄꯣꯠ ꯑꯃ ꯎꯕꯗꯨꯗꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯁꯦ ꯄꯦꯟꯅꯗꯕ ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯔꯤꯗ ꯊꯤꯅ ꯉꯥꯡꯅꯕꯒꯤ ꯄꯣꯠ ꯂꯩꯔꯤꯁꯤꯅꯤ ꯍꯣꯏ ꯃꯥꯟꯅꯗꯕ ꯀꯅꯥꯝ ꯌꯥꯎꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯥꯟ ꯃꯔꯛꯁꯤꯗ ꯆꯍꯤ ꯃꯄꯨꯡ ꯐꯥꯔꯅꯤ ꯊꯥ 18ꯗꯤ ꯍꯦꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯍꯥꯏꯇꯥꯔꯦ ꯃꯊꯪꯒꯤꯁꯤꯗꯗꯤ ꯑꯩꯈꯣꯏ ꯇꯥꯡ 3ꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯁꯤꯗꯗꯤ ꯆꯍꯤ ꯑꯃ ꯀꯝꯄ꯭ꯂꯤꯠꯅꯤ ꯑꯗꯨꯝ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯕ ꯌꯥꯔꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯃꯌꯥꯝ ꯍꯥꯏꯅꯕꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯗꯅꯤ ꯏꯆꯦ ꯚꯣꯠꯀꯤ ꯋꯥ ꯇꯧꯕꯤꯔꯅꯨꯀꯣꯅ ꯍꯥꯏꯕꯅꯤ ꯑꯗꯩꯗ ꯑꯃꯁꯨ ꯈꯨꯝꯃꯦ ꯍꯣ ꯑꯩꯗꯤꯅꯦ ꯅꯆꯦ ꯁꯥꯎꯕꯒꯤꯅꯤꯅꯦ ꯑꯩꯗꯤ ꯀꯩꯅꯣꯝꯃ ꯊꯤꯟꯖꯤꯜꯂꯛꯑꯝꯃꯦ ꯍꯥꯏꯗꯅ ꯃꯥꯅ ꯈꯨꯝꯕꯗꯨꯅꯤ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯌꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯁꯤꯅꯤ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯚꯣꯠ ꯂꯦꯞꯀꯗꯕ ꯑꯗꯒꯤ ꯚꯣꯠ ꯀꯥꯔꯤꯕ ꯀꯥꯡꯕꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯄꯒꯤ ꯁꯤꯟꯅꯤ ꯑꯗꯨꯗ ꯂꯩꯀꯥꯏꯗ ꯂꯩꯔꯝꯕ ꯑꯉꯥꯡ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯄꯗ ꯅꯨꯡꯁꯤꯗꯅ ꯃꯥꯅ ꯄꯨꯕꯤꯕꯒꯤ ꯁꯤꯟꯗꯨꯅꯤ ꯄꯨꯕꯤꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯄꯨꯁꯤꯅ ꯍꯥꯏꯔꯦ ꯁꯥꯔꯅ ꯑꯩꯒꯤ ꯏꯁꯨ ꯄꯣꯕꯤꯔꯤꯁꯤꯕꯨꯅ ꯍꯥꯏꯕ ꯑꯗꯩꯗ ꯃꯥꯅ ꯈꯨꯝꯃꯦ ꯑꯩ ꯑꯉꯥꯡꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯃꯤꯅꯦꯅ ꯍꯥꯏꯗꯤ ꯇꯥꯠ ꯄꯥꯠ ꯃꯌꯥꯝ ꯇꯧꯕꯗꯣ ꯏꯂꯦꯛꯁꯟ ꯃꯌꯥꯒꯤ ꯂꯥꯛꯀꯥꯟꯗ ꯇꯥꯠ ꯄꯥꯠ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯑꯩꯒꯤꯗꯤ ꯑꯗꯨ ꯇꯧꯅꯤ ꯏꯁꯤꯡ ꯐꯪꯒꯅꯤ ꯑꯗꯨ ꯐꯪꯒꯅꯤ ꯑꯗꯥ ꯐꯪꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ MP ꯏꯂꯦꯛꯁꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯥꯛꯀꯥꯟꯗꯗꯤ ꯚꯣꯠ ꯃꯌꯥꯗ ꯑꯩꯈꯣꯏ ꯀꯣꯏꯂꯥꯁ ꯊꯥꯕꯒꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ MLA ꯑꯃꯅ ꯍꯥꯏꯈꯤꯕ ꯂꯩꯔꯕꯅꯤ ꯑꯁ ꯚꯣꯠ ꯃꯌꯥꯗ ꯊꯥꯗ꯭ꯔꯗꯤꯕ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯊꯥꯗꯣꯛꯈ꯭ꯔꯗꯤ ꯀꯥꯎꯊꯣꯛꯏ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯅ ꯚꯣꯠ ꯃꯌꯥꯗ ꯊꯥꯔꯒ ꯚꯣꯠ ꯐꯪꯅꯕ ꯍꯣꯠꯅꯔꯤꯅꯦꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯥꯏꯅꯈꯤꯕ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯀꯔꯤꯗ ꯐꯣꯡꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯅꯤ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯒ ꯇꯧꯁꯤꯟꯅꯕ ꯃꯌꯥꯝ ꯑꯃ ꯃꯤꯁꯦ ꯑꯗꯒꯤ ꯖꯥꯠ ꯖꯥꯠ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯂꯩꯕꯒꯁꯦ ꯁꯦꯕꯥꯒ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯑꯃ ꯃꯤꯅꯒ ꯄꯥꯏꯅꯤꯡꯗ꯭ꯔꯕ ꯁꯣꯛꯅꯤꯡꯗ꯭ꯔꯕ ꯃꯌꯥꯝꯒꯁꯦ ꯁꯦꯕꯥ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯀꯗꯣꯏꯅꯤ ꯅꯨꯡꯁꯤꯅ ꯈꯣꯏꯔꯝꯃꯒꯗꯣꯏꯅꯤ ꯁꯤꯗ ꯑꯁꯣꯟ ꯑꯅꯥꯒꯁꯦ ꯍꯪꯉꯀꯥꯟꯗ ꯏꯃꯥ ꯌꯥꯝ ꯐꯔꯣꯀꯣ ꯁꯤꯅꯤ ꯏꯃꯥꯒꯤ ꯆꯥꯅꯤꯡꯕ ꯑꯃ ꯆꯥꯎ ꯀꯥꯏꯅꯀꯣ ꯄꯤꯔꯗꯅ ꯌꯥꯝꯅ ꯇꯧꯗꯣꯏꯅꯤ ꯚꯣꯠꯇꯣ ꯀꯥ ꯂꯣꯏꯔꯀꯥꯟꯗ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯗꯨꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯉꯁꯥꯏꯒꯤ ꯇꯧꯁꯤꯟꯅꯕ ꯂꯥꯛꯄꯗꯣ ꯃꯤ ꯑꯉꯥꯡꯁꯦ ꯍꯦꯛꯇ ꯅꯪꯒꯟꯗꯒ ꯄꯪꯈꯠꯂꯒ ꯄꯣꯈꯠꯂꯒ ꯅꯥꯍꯣꯡꯒ ꯆꯥꯔ ꯄꯣꯕꯩꯁꯤꯅꯤ ꯑꯗꯩꯗ ꯃꯄꯨꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯄꯨꯕꯣꯛꯁꯤꯅ ꯍꯪꯉꯛꯄꯅꯤ ꯁꯥꯔꯅ ꯑꯩꯒꯤ ꯏꯁꯨ ꯄꯣꯕꯤꯔꯤꯁꯤꯕꯨꯅ ꯑꯗꯩꯗ ꯃꯥꯅ ꯈꯨꯝꯃꯦ ꯑꯩ ꯑꯉꯥꯡꯁꯤꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯁꯛꯅꯦꯅ ꯃꯥꯅ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯊꯣꯛꯇꯕ ꯅꯠꯇꯦꯅ ꯊꯝꯕ ꯀꯥꯔꯇꯨꯟꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦꯁꯤꯗ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯀꯥꯔꯇꯨꯅꯤꯁ ꯃꯌꯥꯝꯗ ꯈꯨꯠ ꯊꯥꯔꯛꯏꯁꯦ ꯑꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅꯤ ꯄꯥꯔꯇꯤ ꯃꯅꯨꯡꯒꯤ ꯔꯨꯜꯒꯤ ꯋꯥꯁꯤꯗꯤ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯔꯨꯜꯗꯨ ꯑꯣꯚꯔ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯤꯅꯦꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯃꯁꯤꯅ ꯈꯨꯝꯃꯦ ꯔꯨꯜꯒ ꯊꯤꯔꯨꯅꯨꯗ ꯕꯥꯏ ꯍꯨꯛ ꯑꯣꯔ ꯕꯥꯏ ꯀ꯭ꯔꯨꯛ ꯇꯧꯔꯒ ꯀꯅꯥꯅꯕꯨ ꯀꯩ ꯇꯧꯅꯤꯒꯦ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅꯤ ꯂꯩꯔꯤꯁꯦ ꯍꯦꯔꯥꯅ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯏꯟꯁꯤ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯀꯥꯏꯅꯒ ꯍꯧꯖꯤꯛꯁꯨ ꯉꯁꯤꯁꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕꯅꯤ ꯇꯣꯝ ꯁꯅꯥꯒꯤ ꯑꯥꯏꯟꯁꯤ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯑꯇꯣꯞꯄꯅ ꯊꯤꯅ ꯉꯥꯡꯕꯗꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯦ ꯑꯩꯅ ꯋꯥꯍꯩ ꯄꯦꯟꯗꯕꯒꯤ ꯑꯃ ꯍꯥꯏꯔꯨꯕꯗ ꯑꯩꯕꯨ ꯐꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯅ ꯉꯔꯥꯡ ꯁꯃꯣꯟ ꯊꯥꯕꯁꯨ ꯑꯩꯈꯣꯏ ꯂꯥꯛꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯣꯁꯤ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯀꯥꯏꯁꯦ ꯃꯥꯅ ꯄꯦꯟꯅ ꯑꯃꯨꯛ ꯉꯥꯡꯕ ꯃꯤꯅ ꯉꯥꯡꯉꯗꯤ ꯌꯥꯕ ꯑꯩꯅ ꯀꯩꯗꯧꯕꯩ ꯉꯥꯡꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯀꯥ ꯍꯥꯏꯕ ꯍꯧꯖꯤꯛꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯁꯨ ꯑꯃꯨꯛ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ
social media gi role si jamna impact si jam lei poni aduna adu se khoi hainei duni any sok pan bam jaw su kan ba wa phom sina mu thengdok le kan da live thau du gi yeng view gari number asukni ma chi kan ni khanga chana ba yaw dang share to bi go madu gi afa ba su lei du sometimes madu hana kanna bo hona bo kai hospital bu ya bra kai to bu ya ba gi haba si musu darkar oi information bi su darkar oi at the same time magi accident thoi ba ma tore ba du kan musu darkar oi mai sak pa da kari to ba du di khoi na paisal ru ge ta kan mangam banate fire brigade lakani ising mai atam kan madu ising batilam ja selaga su kisu kan no re da pot maduna amakhala mor kana accident to ju kan be wakhan jik ta adu leiri yung kana live thagalak pi me ama tawda su nate adani sai the rules hi leiri bra aduna khana har kan ya ba khana ya da ba adu dani mai se rule gi wa sidi yam leikre rule du overpower to khidra haibagi wani ena haibadani aduna mana rule ga thiru nu by who or by crook to raga ka na ba to akoi sarkar ni leisi he ra na aduna ni तौर कानब तौदना कानब तौरकद्रा दगा खरदा कोई बोट थादर है बोयकॉट तौनी है बोट की लांगू बोट थादनी है मिक्स रेस्पॉन्स मनपुर से नाकलना कुकी कांगबूदी अखोई बोट अखोई थादोक्ट्रे मोगी कैंडिडेट मोई आउटर की NPF सपोर्ट तौनी स्वाई इम्फाल इम्फाल मिंग चल मैम इलेक्ट्रल रोल मैम कमाइन तौब कमाइन तौनगदब हाइब मैम सुजु मदुदी मोय अखंगै मैम तौनरनी सुगमगी फिल्म द लेबदुनी थमै वफम से मथंग द लेसिना खोय नारल थोबदांगी हवा दो लेरांग दो हाइबदुनी हवा दो लेरांग से बहुत की बहुत ngakतनी वरै सनरी सिंगसे द मरुप मनी वरै सनबने बोट मया सिदी बाबूपुरा से ट्रैफिक जाम ओइरे हाइरि नेना हजि होय ममांग द सुने नगी बदुनी खोय हजिक्सी ngarang su khoi CEO na haigre deputy electoral officer da ticket langri kaigino mi pulido chumna su unar lakpra election ki korok ko thugai bra unaba ya de habdi leite adag matham do silent joni ka ba tongan tono me ama leiri ana poch da congress kamuna su madu ticket na ba phongdokre khodokre na madu election ki korok ko thugai bi habla sikba allegation me ama leiri ana ain gi meng da di adum ain gi bathawak tor lorokani ain da di khoi से इना खुन भाई लेते लाइर भाई चीफ मिनिस्टर अरविंद केजरीवाल हजिक जेल चंगी सेम जेल चंगो देब लेते उकिल जेल ऑफिसर जेल चंगो लेते माना तौरीबदू चना कानून की नियम की मखा तौरगदी कनादना कहीं तौंगमोय नियम की वांग लालकपदुनी नियम से मुक्ता पाखद चत्रब्रा चिंदी चत्रब्रा है अचौ हंगमजु हंग लेनी स्वाइसदनी अखोना नेनेनिंगाई अदुगी पोतुदनी हाइसे बोट मया सिदी बाबूपुरा से ट्रैफिक जाम ओई हाइरिनेना ngasi oibra oidabra du khang de chap chaba ngatum khangani ngatung lerga du nisida cartoonist ju pa danari ba yam ngangnari ba sangnari myam sang hena mu bakoi na mu se picturize to ba hapsal la kan da hena mu wahai mata hapsal la kan message pin hona ba duni yam phajaba chi ju cartoon ne thamjage masang leisna koi people's chronicle gini people's chronicle gi leriba cartoon si view saturday satire da koi mate manau chu bari chana bne amna khabar pa ne da division aire no votes just us I vote yauriko just as why the infiltrators are allowed to occupy our land chengchel iba myam mian cha singsina akhogi ram da changa kamai to na moina akhogi lam se occupy to banga mino and demand whatever they fancy adu moina pa ma kambu sing moina demand to ngami ji kai no se adu khallu adu na no vote idea khoi vote jaw have ni ana yam phajaba sisu cartoon ni haina agi mekedi thamjage ana ngasi gi di adu ba elite tv ki test of cartoon gi mahau patang asai dile chenjere mieng ta biri busingbu amukana kuram zabagalonina kainen de bethani jeri pinebirsi Gear up for the future with Quantum University. Write your success story with our new age programs that shall be amongst the top 3 most rewarding careers in India and across the globe in the next decade.
One of the reasons why Quantum is a leading private university in India is these world-class partnerships which makes it stand out among the rest.